Singlon Mapan the Kushinba, Take Lava Iram the Manipur the Kihokiba, Equig Iselenokaya, Malebi Mapum Sin Batuna, Tongan Basin from Sing Paidunabadi, Mahima Sing Tamduna Lady, Manipur Gu, Malim the Satakli, Makogi Mapau, Left in the Tamziriba, Equigi Torumni, Singlon Mapangi, Wang Wadaki. Gasikitankakta, Puzarakli Bagasing, Equigi Mihut, Nongtombum Romagaloina, Studio the Langsington Labire, Makogi Awanamai Wari, Mayam Punataminarasi. The Makasa Tarak Posidi, Kogi, Japan, da Koiba Chapagi Warise, Masimo Koi Mayamsi, Koi Tabiru Mayamsing, Sina Japan si, Yamna, Lunan ba, Matamgi Mamalbu, Shukimatic Luna, Kanjaba, Adumba, Mapamnena, Taze, Adugatungan ba, Kogi Kano Mamsing say, article Miampa with the Su. And then Japan, the Koiba Chapam, Masereza Kayamuk Yam, the Lunana, Leba, Adumafam Dugi Prajasting na, Lairam Liba Mushing Duna, Koi Luba Nan Basida Kayamuk Yam the support the we, Mako Masama Saiba, roll sing Habatare, Madum. Tangdasu, Kazitan Tambio. Ahoy, Ado, Ahoy, Hajarake, Ado, Ina Sahi Tarani, Toitara Hundo Labasida, experience, Karasu, a Tamjarake, Ado Hoi, Japan, Jekubum, Yamna Lay, Hoiki, Masi, cultural heritage site, Mayama Malay, at the Kyoto, Kaina Lay, Masida, Hoigi, Tainagi, temple sing lay, Hoibachapayam, the Nungabum Pomamane, Hoigi, springtime lapamatam, Natragana, autumn lapamatam, Nasida, Aduga Hoigi, Koibachapamatam, Sida, the Corona, Maram, where the meeting, Lapagis, Yam the Handagi, I think the Handagi Maram Sina Hoigi, meeting, Hoigi, Keno, Ani Hitare, site any Tolapa Hitare, site any Zekaman Tolaka, consider Hoigi, tourist la aga, Hoigi, Hingba, Kambusing Sina, Hoigi, tourist se Pamba. Aduna Tragana Japan, the lady, but missing, I did my peace and tranquility Pamba, Singina, tourist Mayamala Aga, the Lahari, Kyoto, Muigi, Keno Sings, Hoigi, locality, Tragana Keno Sings, I Muigi, Keno se Lava, see the Kitan Kairapagi, Keno La Pasida Muisi, Nungaita, Badugi, opinion Mayama, comment Mayama, Pazico, Aduga, Sagi Lunan, Begi Matansi, Oiragadi, Lambi Chapamatam, the Hoigi, Samna Haraba, the Hoigi, Manipur, Natragan, India, the Hoigi, Yum the Louis, but Hui Hodong, the Hoigi, Tadogadum Tameko. Adubu Japan, the Dimuna Putora Pamatam, the Lambi, the Moigi, Hoigi Pulaga Putor Tabaya Devo, Putora Tabaya, the Hoi Big Amam, Masama, Pirate Holakaniba, Aduga, Adugi, the Hoigi, Lazaris, Hoigi, Aduga, Hoigi, Kenoma, Hoigi, Spatula, the Toba, Potnava, Maga Piracaniba, Hambasi, the Ejikari, Winners, Minor Pura, Chatli says, Ejikalevo, Hambada. Adu consider some aina amukak things against the Mana Hoigi Lambi Chapamatam Sida Hoigi Petsing Sina Hoigi excretion to Womatam Sida Moising the Lopto Oga Hosiki specialized in a Kokalaga, a Hoigi plastic bags the Hapsalagan side bake for a bake to the Poogie Doineva. Lambi Sida Hoisina Jariba Luna Nushina Luina Jariba, Huina Hodong Sing Sigi among Basing Hibatare, Lambida, Mohangadaba, Ademeam, the Nuai Hloid, the Basing Simoli Masana, Luna, and Naba, Sengbook Chabadunia. Man, I could human can no help that Yam Tamzaninga, other Dagiti, a way Angang sing Larictam Biba Matamda, Ihan Hanboy, in a way Lyric ABCD, set Tambagi Mahuta, pre primary Hitareneco, Tambagi Mahutsida, Hoigi, toilet check a minus Sizinagani, some higher about the public toilet Nico Harise, Mimi and a season of Matam, the toilet sit Kamina, Kunjingani, at the Dagiti hen was Kamina Togani, at the Dagiti Chaksaba Matam, Sida Isagi Chak. Charba Matung Sida Kamina, Fingdokani, Lucian Gani, Kokan Gani, have it sings a Hana Tambieva. Other than a Hoigi society or etiquette sings a Hana Tambiba Haitare. Adugi Loira Pada, Hoigi, Kitan Sokalapamatam, the Hoigi, Manipur, the Soki midday meal scheme guidance, Mushito, Japan, the Sotumaneta, Mogi school sings it as Machi Vachinzak Pijavase. Pijava sings it as Tomba Copa de Mui Cook Lake. Aduga. Yen Bokopato was a Adugi duty tanaraga, Angang Satra Singsina, duty yen, but line the Moikan Hana Luna, Saintopa, Dex Galoina, Saintopa, Adugidi Sab, Ozasu, Adugi to Ozasu, Pamagas Amina doing no Modugiwena, Adugidi Aduloraga, Mayam say, plate sing, Pusalaga, Amuk, Piggy Bahokipa, Adumina, Hoigi, Angang wedding, I digi groom Torapanina, Zarava Matam, the Sumuigi Nung Nana Tamba, Yuma Matanga Matam, the Hoigi Kung Loktoga Changba.
mi amagi yum oiro isagi yum dasu adum aduga indoor shoes outdoor shoes tongana thamba adudagidi yum changapagi akogi mafam sida akogi hand wash ki disinfectant oina thamba khotpa singchu adum Japan da di adumaina hujiksu adum seasonary corona gi mamang dagi ni ko adum adumaina moisi tawe haitare aduduna moigi cleanliness sida di akoi yamna tamjaningai oi haijani koiba chapasing mafam singche akogi loina nana luna na thamme adubu touristing lakpasimakta bu akogi mamang da ina kitang nungai jagida ba haitare akoina aina Kyoto chachaba matamda mokhigi bamboo forest na malay ba sigi bamboo forest akogi wa se akogi hauraga leiba wa sida akogi mi sigi maming ai adudagidi plus adu ada kaina yeksan ba question ba gi se Japan da su moje haura amba ko aduduna masi akogi yamna chawba news sama oina thoki ba Japan da di sumaina moje thengna gi dream ni na masi akogi Japanese mina di natre se moje adum khangjare ba ko aduduna moje isalami ba do akogi yathatta ba yadra dana yathat khiraga leiramba handak akoina chatluba matamda mamanda chatluba matamda di akoise leihobane ba iraga adumaina tawba kitang haidi image se kitang phajadaba oina tourist oina chatpa matamda adumaina lei aduna taba akogi atopa mafam mayam ama Tokyo Sky Tree gaina mayam ama koiba chatnei adudagidi Tokyo Tower adudagidi somnakanda akogi Buddhist ki oina di mayam laknei haitare yamna asakusa kaina akogi Tokyo manakta leiba temple se yamna famous oiba temple ne moising mayam koiba lakpa khotpa yam luna nana thame adudagidi mase revenue su lakna ba hot nei haitare ma keno income generation se manak sida akogi lambi chapada akogi sum chara ga su chatlidana achapo ka se dum yolami ba mafam tourist spot sida Japan da adu yade ba akogi leire dana pot se aduga chavam akogi eating place ama thammaga moje chahanba lambi da chatlaga akoi moise chanade adudagidi train adudagidi bus ta moi like support adudagidi natraga any snacks moi chanade adumaina keno moigi khara etiquettes khara leijai haitare adumaina tawba Japan gi khara tamjaningai oiba khara lei haitare aduga koiba chatpham sing se masida koigi public transport oiba train natraga na koigi bus sing haibatare masi se adum yauna na padum chatpra masi tungan taxi ma nekpagi koi marui ba leibra public transport sina adum khwaidi thoidongna adum koigi masing yamna adum leibibra kamai tawe hoi Japan gi public transport yamna convenient oi Tokyo oi ragadi hoi Tokyo si da di car later su yare na mayam hainai ne to public transport se keno tawani na hadi car gi koi gi parking thamdana ba jaga sine hena paisa se yamna tang ba hele bai di mafam je later bani na adu duna mayam je car nung leina de cycle sum mayam season adu natraga na kitang la pa chakada ba khokada ba oi ragadi koi gi bus natraga na train se adum yamna convenient oi haitare aduga kitang lap thok ki ba koi rural kumba side oi ragadi hoi yam toin chatraga su kitang pung ama pungkhai mangai na ba khona ba adum khoi thengna gidaba natte adu oiraga su khoi gi public transport se yam na phai mamang da su haifet mayam da su news da su haifet taramani angang nupim cha ama khatang leiba haitare keno khak ki train station ama khaki ma si leiri go khoi train station se ma je lairik tam bane ba ko adu da magi public school se chatpa matam si da train sina magi ma mathanda ngai ra ba to ji ki train je service tawri ba ko adu ga mana high school je hek loi go matam sida ji train je stop tawgre ba adi mi ama khaki ne ba ji train yamna wangna lobi ba mi sing aduga khoi Japan da koiba gi wari se loisilak pas do hauji se sa sim pan birabra aduga isa gi loina ba gi ming sing ba sing dum tan tak pi hoi ai je mamang sahi da ai yum pan jare ai gi loina bi se Vietnam da gi ne Japan da unajagi bane aduga ma ki maming na Manipuri da khoi gi lesembi kawe aduga asengba maming na khoi gi van hangan lesembi haibasidi kana na thonbi bane mama na thonbi bane thokna nusigra maming ni aduga kramaina unagi bano haibdusu matiam tang tambiyudana keno ne akhoi ngasai aina hajagi ba keno gi sukuba sidana ai lejabane aduga ai gi loina bi sina akhoi gi thangna ba city da akhoi gi keno da chimochuma na adugi tidagi leiba ne corona matam adudagi di covid matam sida akhoi gi matam khara sangba matam sida akhoi imana ba sing khartang akhoi gi relax torako matam sida imana ba kai ka punba matam sida moi mayam introduce tawraga atumaina tawraga khangna jagi lamdam tam labadagi oirbago su ngasai Vietnamese sings di akhoi sakpham khai tare ko mongoloid ki segi magi masak mong sing je loi mana bani na masida su hena chuna ba su oiram batai ado
isagi loinabasiga pau phogduk phawjin di karimba English tat adum taw sathabibra kamai hoi English so seasonai aduga Japanese su marak ta seasonai Manipuri lon de khar dum tambirabra Manipuri lon se khar haidi anambana khoi je English ka Japanese ka seasonai na Manipuri lon se khoi marak tangang na bahona jari magi su haipet thong ba thak pa kai ka pamjabani na khara kamai na thong ani khokani da tambi ba khopi ba oina Manipuri lon se jodum tamjai thong ba thak pa na panlak pasida ngasagi Japan da lairiba koi chaba thakpa se masigi food habit haiba tare karam makhal gi chinjak na pam na chaba duga koi Manipur singa mana ba sumayam leina taje masig matang da su khar dang tak piu hoi akhoi Japan da khoi gi khwaidagi manaba ma hairagati khoi gi kitang Manipur dagi mapan thoki matam da khoi gi sticky rice khoi chak anu pakeno toba cha ba se khoi phangde da basmati rice kumba natraga na chak phara lawo me am cha sa nei da ado Japan da chapa matam da de khoi gi Manipuri ga chap mana ba khoi gi cheng anapa se mose moisu cha ya ba ado da yam na khoi nungai ba hai tare aham ba keno torok matam sida ina chatpa matam sida ado dagi di moise breakfast da su khoi gi like chak sai ado ka keno da na lunch da na chak natraga na noodles moi ramen men cha ba lei bu moigi food habit che khoigi anambana meat product se khara ka hena chai haitare khoigi ramen maktabu oiro natraga na keno to maktabu oiro meat natraga na fish se khoigi keno na island ka tree ma oibani na samudra na koi sala leibani na khoigi meat products ma di yam na khoi abundantly phange haitare seafood se aduga khoigi chaba se khoigi sida thaiba khoigi spices natraga na keno se yam pa na moi season de yam na khoigi light oina khoigi food laga natraga na steam toraga na chaba na number oi yam na khoigi khwaidagi keno thaba da moigi soya sauce kumba thapa se sina khoigi moigi spices soya sauce kumba sina oiba sina leye aduga atopa fermented food fermented food ki sida laksa ge khoigi fermented food sida khoigi Manipur ga chamana na hawai jar che moigi da natto na phange khoigi natto je kitang khoigi keno mana dragat su khoigi hawai gi makhal je mana dragat su aduga khoigi keno sing fermented soybean di oiba natto se adu mana na ayan hana ina chatpa matam da ina chaba matam da mayam da ngakhi Japanese sina na chaba hei brai di India da gi la aga sumana natto sing chaba matam keno to matam sida adu nattabi da khoigi huji khoigi soidon natraga na soijin haitare takinoko moigi sida soibum mak oina di moi semde adu oiraga su soidon gi mong sida oina khoigi keno torkba hujiksi yamna phangba matam ne moigi bamboo gi sing je chawr ga yamna phajai haitare house yamna hawba haitare moigi di foot laga dang charaga so dum yaba adu maina mayam je foot laga dang chana ba khona ba hujik spring matam sida mayam se forest sing se chatlaga mayam se moi collect tona ba khona ba hujik horamani hai hajage adu ge isagi loina vise karam ba khoigi mathel sing haibtare Manipur gi mathel sing koi Manipuri mathel sing da koina top pasi uti thong ba chagem pom ba iromba si oi ne ba adu masi di haira bro hojik masi sing adu ma sing anamba loina haire chaba khopadi adu khwaidi gi mathel sing gi marakta mana khwaidi gi pam ba de khoi gi soibum iron ba se soibum iron ba ngari se dum fermented fish dum chana bani na Vietnam da moi fermented fish ki mana ba khoi mam ton na amadi leye aduga moi gi sing china keno oina khoi gi paste oina sema pai tare shrimp ka yauna rapa seafood se keno se khoi gi ngak natabita aduga atopa moi gi season ba se khoi gi fish sauce se moi khoi season nei iromba sa se kemta problem later ba hoi aduga khoi bora yam pa me singju yam pa me adu Manipur gi singju gi mong style se hoi ngahak shuwari sanare adu ngahak pothaboina isai matang punna taminasi All India Radio Imphal da lei jawi isai matang khudol tamjagi sung hak taminare lalhaba aduga makhasa tarak pasina hojik research story ba university sigi hojik makhasa thari ba thabak to mafam se masigi matang dam lakshi masida ngasai thengnari ba thabak to moinari ba miam sing se masi karmain to ba aduga ngasai gi research sina karigi matang da chathari banu habdo adu sum makhasa thabi tungi haurakliba na satra na rosina mid mai oina hajarake aigi mafam se khoi university dagi aise pass out toro matung da hujik institute amadane aina hujik postdoc oina lejari se institute se khoi National Advanced Institute of Science and Technology Japan gi oina khoi National Institute haitare sumaina leibane aina PhD tori ngai manung sida aise collaboration ama tawjagi bane hairiba laboratory amaga hujik hairiba khoi gi professor Tatenu hairi siga aise research
collaboration ama tawgiba matungsida aigi thesis ki oina PhD tawringai matungsida aigi thesis se epidermal stem cells haitare unsagi skin gi stem cells sing keno tawba gi matang da thijan jabani stem cell gi sida ahan oira pa matam sida cell sing stem cells sing che kamaina change tawge na aigi thijan jagi bane adugi tawba matam sida aise collaboration tawjaraba matung sida mana pambi bedagi adu oira di nang PhD loiraba matung da aigi sida postdoc oina like apply torapa yani Tokyo Biochemical Research Fellowship ana hoigi Chugai Foundation and Chugai ai je moigi hoigi pharmaceutical company amagi maming ne hoi sisina hoigi research hoigi drug discovery tawba kambu sing research tawba kambu sing sida fellowship pi ba haitare sigi fellowship se apply to minaraga asmaina fellowship se phangbadagi hoigi pancreatic cancer gi sida ai je huji pancreatic cancer gi sida drug target ama ai identify tawba matungda huji sigi drug se develop tongnabagi process ta huji se hoi company amaga tawraga antibody drug conjugate ana hainai hoina research ki tamda adugi matang sida aise fellowship se phangaga aise research tawraga lejabane aduga horakliba koigi research scholar moina learning ba satra na ru singna mase koi Japan gi tungan ba institution aduga university gumba sidaista research tawning ba natraga like makha sathaning ba lairaga di karam ba hiramda karamain tawdana masigi apply to ba yai haibadugi magi koi thoram thausil singdo hodusu kharadang takpiram hoi huji koi gi Japanese government na koi gi embassy leise Japanese embassy koi India leisina moi singsina so koi gi max scholarship ana moi se pieba ko satra singge koi gi thama da koi gi lupa ainang sa hajagi 80000 90000 haido adumaina piraga moise scholarship se phangaga moise lairik se tam doineba lairik tamba se khoi gi tolop charaga lairik tamba haitare adumaina moise keno taw doineba adugi se ai se moise yamna ai encourage tawninge sigi like scholarship se thahanabagi damakta aduduna khoi gi Japanese like embassy gi website se changaga yengba matamda huji thoba hawrabane max ki se website che kamaina application apply kamaina tawgani aduga kamaina contact tawgani khokani ado kitang luri badi khoi gi PhD gumba tawrapa matam sida khoi gi professor ama darkar leire contact tawgada ba ma adugi oina di khoi mayam Japan da leiri ba khoi gi Facebook page ka so khoi semaga dum leijarabane Manipuri in Japan Manipuri singi damakta Manipuri in Japan ana khoi moi singi khoi gi health tong na bagi damakta adu singda moi khoi research tawrapa dum yani adubu aina sum thengna jarapa matam da khoi gi still now sing sina khoi apply torapa matam sida ko khoi deadline yoram dagi namin nini gumba wale kan sida khoi oja PU professor PU haiba gumba yamna matam jam khuyong na boina adu natraga khoi gi smaina aigi keno se leire like research application se ire adu normal wale kan sida antak check to PU gumba hairap pa kholap pa se kita khoi da su haidi mangjong na haibiragadi mating pang base laiga da ba oja sing natraga na keno sing torapa matam da adu hoi khoi mating chu pangninge adubu leiri ba aigi oja sing natraga na keno sing duna nangna smaina mi am introduce tawraga si smain tawre hairaga di aigi su mai job to ribani adumaina kitang connect keno do khogi tha taru ama waling ni khangde tha khogi khatang wali kanda khogi keno tohon janing bado adu huji chu inau nau na handa ichanupi hajav tare moising kaksing dagi max scholarship ama phangaga machimana khoi University of Tsukuba sida su chang e bako adu duna khoi adu mateng pangjai mayam mateng pango kholo harapa matamda adu dagi di angang sing chhatra sing atopa university sing apply tongning ba khoning ba leiraga su adum contact torapa matamda khoi gi aigi ming sizinaraga dum like social networking site sida dum thiba matamda dum connect to biba yagani hajage makha satharak pasina hojik se yung kai shu panbire koi gi Vietnam gi ningol ama lodana koi gi Manipuri maming su nungsiba ma thonbidana punna leiminare do hojik se makha ta na Japan da thabak tongnan wi khudong chaba se phanglaga di thabain khang to gi wa kholon se leiri bra natraga na koi Manipuri ramdam Manipur se da thorak laga nau na hogaligli ba satra naharul sing hai batare masi lamjing lam takpagi lamdoin changsan ge khanba kari taw gani habagi adugumba wakhalon sagachaba asa hai batare masi kari lepire hoi ai isagi su leje adubu hoi hayeng kari tam gani habadu ngamdabanina adubu ai isagi oina di khara thabak se Japan da leiri ba mogi technology hoi cell therapy natraga immunotherapy natraga na hoi laiba drug discovery sing sigi matang sida khara
ꯊꯤꯖꯤꯜꯂꯨꯔꯕ ꯃꯇꯨꯡꯁꯤꯗ ꯆꯍꯤ 5 ꯑꯃ 10 ꯑꯃ ꯂꯩꯔꯨꯔꯒ ꯃꯅꯤꯄꯨꯔꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯣꯡꯉꯛꯏꯕ ꯀꯩꯅꯣꯁꯦ ꯀ꯭ꯂꯥꯏꯃꯦꯠꯁꯦ ꯑꯩꯈꯣꯏ ꯔꯤꯁꯔꯁꯀꯤ ꯀ꯭ꯂꯥꯏꯃꯦꯠꯁꯤꯁꯨ ꯈꯔ ꯆꯦꯟꯖ ꯂꯥꯛꯀꯅꯤꯅ ꯑꯩ ꯈꯟꯖꯩ ꯑꯗꯨꯕꯨ ꯂꯥꯛꯑꯕ ꯃꯇꯨꯡꯁꯤꯗ ꯑꯩꯒꯤꯁꯨ ꯏꯁꯇꯥꯕ꯭ꯂꯤꯁ ꯏꯁꯥꯒꯤ ꯑꯣꯏꯅ ꯔꯤꯁꯔꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒꯅ ꯀꯝꯄꯅꯤꯁꯤꯡꯒ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯔꯒ ꯑꯩꯒꯤ ꯏꯁꯥꯒꯤꯁꯨ ꯇꯧꯖꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨ ꯂꯩꯖꯩ ꯍꯥꯏꯇꯥꯔꯦ ꯖꯄꯥꯟꯒꯤ ꯇꯣꯉꯥꯟꯕ ꯖꯄꯥꯟꯗ ꯑꯩꯈꯣꯏ ꯕꯦꯁ ꯇꯧꯕ ꯀꯝꯄꯅꯤꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯏꯔꯕꯁꯨ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯌꯥꯝꯁꯤꯡꯁꯦ ꯀꯣꯂꯥꯕꯣꯔꯦꯁꯟ ꯇꯧꯔꯒ ꯇꯣꯉꯥꯟꯕ ꯍꯤꯔꯝꯗ ꯆꯥꯎꯈꯠꯅꯅꯕꯒꯤ ꯃꯁꯤꯒꯤ ꯃꯪꯂꯥꯟꯁꯤꯗꯤ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯂꯥꯛꯑꯕꯅꯦꯕ ꯃꯁꯤꯗꯁꯨ ꯂꯥꯂꯥꯕꯒꯤ ꯑꯆꯧꯕ ꯃꯁꯤ ꯊꯧꯗꯥꯡ ꯑꯃ ꯂꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯂꯩꯕ꯭ꯔꯥ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯂꯩꯖꯔꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯁꯨꯀꯨꯕꯥꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯦ ꯁꯤꯒ ꯑꯩꯈꯣꯏꯒꯤ ꯂꯤꯡꯛ ꯑꯞ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣ ꯇꯧꯅꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯖꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯁꯨꯀꯨꯕꯥꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯃ ꯏꯟꯗꯤꯌꯥꯗꯒꯤ ꯑꯣꯏꯅ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯑꯣꯏꯅ ꯂꯩꯕꯅꯦ ꯑꯗꯨꯗꯨꯅ ꯃꯅꯤꯄꯨꯔꯁꯤꯁꯨ ꯌꯥꯝꯅ ꯈꯪꯕ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯄꯥꯋꯔ ꯍꯥꯎꯁꯅꯦ ꯍꯥꯏꯕꯁꯦ ꯈꯪꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯁꯨ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯃꯣꯏꯒꯤ ꯀꯃꯥꯏꯅ ꯀꯔꯤ ꯑꯦꯛꯁꯆꯦꯟꯖꯃꯛꯇꯕꯨ ꯑꯣꯏꯔꯣ ꯀꯣꯔꯁꯀꯤ ꯑꯦꯛꯁꯆꯦꯟꯖꯃꯛꯇꯕꯨ ꯑꯣꯏꯔꯣ ꯁꯥꯇ꯭ꯔꯒꯤ ꯑꯦꯛꯁꯆꯦꯟꯖꯃꯛꯇꯕꯨ ꯑꯣꯏꯔꯣ ꯃꯣꯏꯁꯤꯡ ꯇꯧꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯖꯔꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ IIT ꯃꯛꯇꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯒꯨꯋꯥꯍꯥꯇꯤꯒꯤ ꯑꯣꯏꯅ IIT ꯁꯤꯡꯒ ꯑꯩꯈꯣꯏꯒꯤ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯔꯤꯕ IIT ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ IIT ꯁꯤꯡꯁꯤꯒ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯁꯨꯀꯨꯕꯥꯒ ꯍꯧꯖꯤꯛꯁꯦ ꯃꯣꯏꯁꯦ ꯑꯦꯛꯁꯆꯦꯟꯖ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯩꯈꯣꯏ MOUꯒ ꯁꯥꯏꯟ ꯇꯧꯅꯅꯕꯒꯤ ꯄ꯭ꯔꯣꯐꯦꯁꯔꯁꯤꯡ ꯂꯥꯛꯑꯝꯕꯒꯤ ꯑꯩꯈꯣꯏ ꯄꯥꯎ ꯇꯥꯖꯔꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯅꯠꯇ꯭ꯔꯒꯅ ꯀꯝꯄꯅꯤꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯅꯠꯇ꯭ꯔꯒꯅ ꯏꯟꯗꯤꯌꯥꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯃꯁꯤꯒꯤ ꯃꯣꯏꯒꯤꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯤꯀꯦꯜ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯃꯛꯇꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯃꯣꯏꯒꯤ ꯐꯤꯜ ꯁ꯭ꯄꯦꯁꯤꯐꯤꯛ ꯐꯤꯜ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯀꯤꯜ ꯔꯤꯁꯔꯆꯔ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯀꯤꯜ ꯋꯥꯔꯀꯔ ꯑꯣꯏꯅ ꯂꯧꯅꯤꯡꯕꯒꯤ ꯃꯣꯏ ꯑꯄꯥꯝꯕꯁꯤꯡꯗꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯔꯤꯁꯔꯆꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯑꯩꯅ ꯉꯝꯕ ꯊꯥꯛꯇꯗꯤ ꯍꯣꯠꯅꯖꯒꯅꯤ ꯑꯗꯨ ꯅꯠꯇꯕ ꯑꯩꯅ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯑꯇꯣꯞꯄꯁꯤꯡ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯃ ꯑꯈꯪ ꯑꯍꯩꯁꯤꯡ ꯃꯌꯥꯝ ꯑꯃ ꯇꯥꯟꯅꯔꯒ ꯃꯣꯏꯁꯤꯡꯁꯤꯒ ꯂꯤꯡꯛ ꯑꯞ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕꯗꯨ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤ ꯗꯥꯛꯇꯔ ꯂꯥꯜꯍꯥꯕ ꯑꯣꯏꯅꯥꯝ ꯍꯧꯖꯤꯛ ꯄꯣꯁꯠ ꯗꯣꯛꯇꯔꯦꯜ ꯔꯤꯁꯔꯆ ꯐꯦꯂꯣ ꯑꯣꯏꯅ ꯖꯄꯥꯟꯗ ꯂꯩꯕꯤꯔꯤꯕꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯇꯨꯅ ꯆꯤꯡꯂꯣꯜ ꯃꯥꯄꯜꯒꯤ ꯋꯥꯡꯃꯗꯒꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯄꯔꯦꯡ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕꯒꯤꯗꯃꯛ ꯍꯟꯅ ꯗꯥꯛꯇꯔ ꯂꯥꯜꯍꯥꯕ ꯑꯣꯏꯅꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯆꯤꯡꯂꯣꯜ ꯃꯥꯄꯜꯒꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯑꯅꯧꯕ ꯃꯄꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯉꯥꯏꯖꯔꯝꯒꯦ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ